Sana tangbal thakta tong malang dolai thakta ne momon minuk oinaram mitlu pirang sintharam thawai lerang leinungsi kokil chekla ngai biwo pamu minuk tamkhida thamoi laiman oihallam nungsi lichet phasaba karigi nangni yenglamde Mishna thambal luragna thamoi hune yengkhiba mahu chenbi lerangna chum adugi mapudo sana thongwang malan khrabado lukthaduna langtakna na yengjahuri apangba ningthemma de chaina phangna sekhiba ningthemma gi sana khong ado mikuptuda chaina ado mang khraboi khoning khazikang amuktang di khan khraboi tampha sanana yambong kana leite matagum ningthemma na tauri mataudo mikup aduda kaurakliba khonjel aduna khuning kangkiba sana khong ado ikhang khangkibana mafam khazik cha khidredo hanagi chaina aduda ahenba chaina ama pi khraboi maithong khazik sukchin khonjel thuklei is karino sana adu khawna kauribade aibo kaya yamna hawna kaukragene yambongna mafam chada leplambagi khongpham cha khidabadubo ningthem khumde machal tampha sanada yengbatamak yeng tampha sana handa mukti ningthemda tatu yenglam sana thongmai kai amuk yengloi aduga nokmi mabungda taplap kaurei yambong hayo ai tarine sana yambongna khongpham chadaba makhai aduk thawai khoisangna mitaruri badubu taibang kanagi nura oirabano natre hairagana khoyum kanagi sayon oirabano ningthem ngakchanaba mityengna kari tawre haibano sana kaisu tawde yambong khongdo chatpa ngamdrabadi nachal samjaramura hangatjabane yambonggi achanba singdudi tung inarakpa udena farida karisu tawdre khomana janbadi pabung sana khyagida mang thahan aina khajik thintauban chalo mang thar yambung sum tapna laki tampha sana khoiru minok taw yambong thinthabiranu kanararoye mami samkhre uba phangaroye wasi hairamlaga tampha sana mayambong ningthemda amuktang yenglamlaga magi senu lembi lairiki mang tha ningthem pokpa maikai tamna chatki ningthem tampha gi wahaidu maka haunaruba tawda khoiru momon tawna maithong uge phangkhidrabi thodlabi leirang leinada aduk kanba tingkhang mahugum chelhallam khiba leirang singil adugi mapu ado kanano haibatadi khangning konungi sana thong maikai romda amuktanga yenglam machal ibe mana chatkhiba maikai romda khong thang maso ningthem pokpanakta lengselei maikai amadana tarubi konungi lanmi kharana khoman sangai tamna thilaklibado kharai thongal yaurabada thanglamba khongthang chaplep maithong khasik luktha itap tapna hairei ibung angamba sing nachal sida somlai jahauragi yaradrane chalibema yazarani ibung angamba aigi khoman sangai asigi kharai thongal yaujare chango chalibem sangai yumpham yaudri phawba aikhoi mafam sida lepki ining thogi yathang ichalbu khoman sangai tamna thilamu takpirakpanido tarubi wahayamata hairamda makok ado adumak nonduna tumin khoman sangai yumpham tamna changlei matau ado ubada pukning mi paijana leiramba tarubi gi apokpi thamba leima ibemado machaningol nakta khongthang yangna chensin machaningol khoman chanu adugi masa pumba tap pai lukthaduna yenglak mi paina hanglei magi be mataru kari tawi ichada kari tawi hayo karigino ining thawna nangbu kauribado imabu lakke haibasu lanmi sing aduna thattuna thame hayo nangna kari aranba tawrui hayo imada hayo imagi bema ningol pokpi mamagi mi paiba sakfam adu ubada taru mitlu irachen apokpi da nungsina yenglak mi pairiba apokpi mamagi pukning ado hana themjinge khan apokpi mamagi khut sadu pai
ꯌꯨꯝ ꯑꯗꯨꯒꯤ ꯆꯨꯔꯤ ꯇꯥꯐꯝ ꯑꯗꯣꯝꯗ ꯇꯞꯅ ꯄꯨꯁꯤꯟ ꯐꯝꯊꯍꯟ ꯅꯤꯡꯁꯥ ꯁꯣꯔ ꯑꯃ ꯍꯣꯟꯗꯣꯛ ꯑꯄꯣꯛꯄꯤꯗ ꯃꯤꯠ ꯀꯨꯞꯇ ꯌꯦꯡ ꯌꯥꯝꯅ ꯇꯞꯅ ꯍꯥꯏꯔꯛꯏ, ꯏꯃꯥ, ꯍꯥꯏꯌꯣ, ꯏꯃꯥꯗ ꯅꯪꯅ ꯍꯥꯏꯅꯤꯡꯂꯤꯕꯗꯣ ꯇꯝ. ꯃꯤꯄꯥꯏꯕꯤꯒꯅꯨ ꯏꯃꯥ, ꯅꯆꯥꯅ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯁꯣꯛꯀꯗꯕ ꯑꯔꯥꯟꯕ ꯀꯔꯤꯁꯨ ꯇꯧꯔꯨꯕ ꯂꯩꯇꯦ. ꯊꯝꯕꯥꯜ ꯄꯨꯛꯅꯤꯡ ꯃꯤꯄꯥꯏꯕ ꯍꯟꯗ ꯋꯥꯍꯪ ꯑꯗꯨꯃꯛ ꯍꯪꯂꯛꯏ. ꯑꯗꯨꯒ ꯀꯔꯤꯒꯤꯅꯣ ꯁꯅꯥ ꯀꯣꯅꯨꯡꯗ ꯏꯅꯤꯡꯊꯧꯅ ꯅꯪꯕꯨ ꯀꯧꯈꯠꯂꯤꯕꯗꯤ? ꯏꯃꯥꯗꯤ ꯃꯤꯄꯥꯏꯗꯕ ꯉꯝꯗꯦꯗꯣ. ꯅꯤꯡꯉꯣꯜ ꯄꯣꯛꯄꯤ ꯑꯩꯒꯤ ꯃꯤꯆꯪ ꯁꯪꯒ ꯀꯅꯥꯁꯨ ꯂꯩꯇꯦ ꯍꯥꯏꯕ ꯅꯪꯅ ꯍꯦꯟꯅ ꯈꯪꯂꯤꯕꯅꯤ. ꯑꯗꯨꯒꯤꯁꯨ ꯃꯊꯛꯇ ꯆꯍꯤ ꯅꯧꯔꯤꯕꯤ ꯃꯄꯨꯡ ꯐꯥꯔꯛꯄꯗ ꯉꯥꯏꯔꯤꯕꯤ ꯏꯆꯥ ꯅꯤꯡꯉꯣꯜ ꯅꯪꯕꯨ ꯀꯔꯤ ꯀꯝꯗꯧꯕꯒꯤ ꯍꯥꯏꯕꯁꯨ ꯇꯥꯛꯂꯝꯗ 이닝ꯊꯧꯒꯤ ꯌꯥꯊꯪꯅꯤ ꯍꯥꯏꯅ ꯁꯦꯠꯇꯨꯅ ꯄꯨꯈ꯭ꯔꯕꯗ ꯃꯃꯥ ꯑꯣꯏꯕꯤ ꯀꯅꯥ ꯑꯃꯒꯤ ꯊꯃꯣꯏꯅ ꯃꯤꯄꯥꯏꯔꯣꯏꯗꯒꯦ? ꯅꯍꯥꯟ ꯅꯣꯡ ꯏꯕꯨꯙꯧ ꯄꯥꯈꯪꯕ ꯃꯥꯅ ꯁꯥꯒꯣꯟꯅꯔꯝꯕ ꯍꯤꯌꯥꯡ ꯍꯤꯔꯦꯟ ꯍꯤꯖꯥꯎ ꯑꯃ ꯍꯩꯕꯣꯡ ꯄꯨꯈ꯭ꯔꯤ ꯏꯌꯥꯏꯗ ꯏꯐꯨꯠ ꯐꯥꯎꯒꯠꯂꯛꯄ ꯑꯗꯨꯒꯤ ꯃꯔꯤ ꯃꯈꯣꯡ ꯍꯪꯂꯕꯅꯤ. ꯁꯅꯥ ꯀꯣꯅꯨꯡꯗ ꯂꯩꯕ ꯏꯅꯤꯡꯊꯧꯅ ꯂꯣꯏꯕ ꯑꯃꯥꯏꯕꯤ ꯏꯕꯦꯟ ꯑꯗꯨꯅꯁꯨ ꯑꯩꯒꯤ ꯏꯁꯥꯗ ꯁꯥꯒꯣꯟꯅꯗꯨꯅ ꯂꯩꯔꯤꯕ ꯄꯥꯟꯊꯣꯏꯕꯤ ꯏꯃꯥꯒꯤ ꯃꯇꯤꯛ ꯃꯌꯥꯏ ꯑꯗꯣ ꯌꯦꯡꯅꯤꯡꯉꯤ ꯈꯪꯅꯤꯡꯉꯤ ꯍꯥꯏꯅꯁꯨ 이닝ꯊꯧꯗ ꯍꯪꯀꯠꯂꯕꯗ ꯑꯩꯕꯨ ꯁꯅꯥ ꯀꯣꯅꯨꯡꯗ 이닝ꯊꯧꯅ ꯀꯧꯔꯤꯕꯅꯤ ꯏꯃꯥ. ꯍꯥꯏꯌꯨ, ꯏꯃꯥ ꯇꯥꯔꯤꯅꯦ ꯏꯃꯥꯒꯤ ꯏꯕꯦꯝꯃ. ꯏꯃꯥ, ꯂꯥꯛꯀꯗꯧꯔꯤꯕ ꯃꯦꯔꯥ ꯊꯥꯒꯤ ꯊꯥꯅꯤꯜ ꯃꯦꯔꯥ ꯍꯥꯎꯆꯣꯡꯕ ꯅꯨꯃꯤꯠ ꯑꯁꯤꯗ ꯇꯨꯔꯦꯜ ꯏꯈꯣꯡꯗ ꯇꯨ ꯈꯣꯡ ꯇꯦꯡꯕꯒꯤ ꯊꯧꯔꯝ ꯑꯃ ꯂꯦꯞꯂꯒꯅꯤ. ꯅꯨꯃꯤꯠ ꯑꯗꯨꯗ ꯏꯕꯨꯙꯧꯅ ꯂꯥꯛꯂꯤꯕꯗꯣ ꯇꯨ ꯈꯣꯡ ꯇꯦꯡꯕ ꯑꯗꯨꯒꯤ ꯈꯨꯗꯣꯡꯊꯤꯕ ꯅꯪꯒꯗꯕ ꯇꯝꯕ ꯀꯌꯥꯒꯤ ꯄꯨꯟꯁꯤꯁꯤꯡꯗꯒꯤ 이부ꯙꯧꯅ ꯉꯥꯛꯊꯣꯛꯄꯤꯗꯨꯅ 이부ꯙꯧꯅ ꯂꯥꯛꯈꯤꯕ ꯅꯨꯃꯤꯠ ꯑꯗꯨꯗ ꯄꯨꯝꯅꯃꯛ ꯇꯦꯡꯂꯒ ꯂꯥꯛꯈ꯭ꯔꯦꯗꯣ. ꯃꯔꯝ ꯑꯗꯨꯅ 이부ꯙꯧ ꯄꯥꯈꯪꯕ ꯑꯃꯗꯤ ꯏꯃꯥ ꯄꯥꯟꯊꯣꯏꯕꯤ ꯑꯅꯤꯒꯤ ꯁꯥꯌꯣꯟ ꯑꯣꯏ ꯃꯦꯔꯥ ꯍꯥꯎꯆꯣꯡꯕ ꯅꯨꯃꯤꯠ ꯑꯗꯨꯗ ꯆꯤꯡꯕꯨꯔꯣꯏ ꯇꯝꯕꯨꯔꯣꯏ ꯏꯆꯤꯜ ꯏꯅꯥꯎ ꯑꯣꯏꯔꯤꯕ ꯑꯩꯈꯣꯏ ꯄꯨꯝꯅꯃꯛꯀꯤ ꯄꯨꯟꯐꯝ ꯑꯗꯨꯃꯛꯇꯗ ꯄꯨꯛꯃꯦꯟ ꯄꯥꯎꯃꯤꯟꯅꯒꯅꯤ ꯍꯥꯏꯅꯁꯨ ꯇꯥꯛꯄꯤꯔꯛꯏꯗꯣ. 이부ꯙꯧꯒꯤ ꯇꯨꯡ ꯏꯟ ꯅꯨꯃꯤꯠ ꯑꯗꯨꯗ ꯑꯩꯕꯨꯁꯨ ꯁꯅꯥ ꯀꯣꯅꯨꯡ ꯀꯥꯔꯛꯇꯨꯅ ꯀꯪꯂꯥ ꯎꯇ꯭ꯔꯥ ꯃꯥꯡꯗ 이부ꯙꯧꯒꯤ ꯇꯨꯡ ꯏꯟ ꯄꯥꯟꯊꯣꯏꯕꯤ ꯏꯃꯥꯒꯤ ꯁꯥꯌꯣꯟ ꯂꯧ ꯊꯧꯒꯜ ꯐꯪꯂꯗꯕ ꯌꯥꯗꯦ ꯍꯥꯏꯗꯨꯅ ꯑꯃꯥꯏꯕꯤ ꯏꯕꯦꯟ ꯀꯨꯟꯗꯥꯂꯩꯅ 이닝ꯊꯧꯒꯤ ꯃꯐꯝꯗ ꯍꯪꯒꯠꯈ꯭ꯔꯕꯗ 이닝ꯊꯧꯒꯤ ꯁꯅꯥ ꯆꯤꯟꯃꯛꯅ ꯑꯩꯕꯨ ꯂꯦꯡꯂꯛꯎ ꯍꯥꯏꯅꯁꯨ ꯇꯥꯛꯄꯤꯔꯛꯂꯦꯗꯣ. ꯃꯁꯤꯒꯤꯅꯤ ꯑꯩꯕꯨ ꯉꯁꯤ ꯀꯣꯔꯧ ꯅꯨꯃꯤꯠ ꯑꯁꯤꯗ 이닝ꯊꯧꯅ ꯁꯅꯥ ꯀꯣꯅꯨꯡꯗ ꯀꯧꯈꯠꯂꯤꯕꯁꯦ, ꯑꯇꯩꯒꯤ ꯅꯠꯇꯤꯌꯦ ꯏꯃꯥ. ꯊꯝꯕꯥꯜ ꯏꯕꯦꯝꯃꯗꯣ ꯃꯆꯥ ꯅꯤꯡꯉꯣꯜ ꯈꯨꯃꯟꯆꯅꯨꯒꯤ ꯋꯥꯍꯩꯁꯤꯡꯗꯨ ꯇꯥꯕꯗ ꯂꯋꯥꯏꯁꯝ ꯑꯗꯨ ꯆꯞ ꯆꯞ ꯌꯨꯡꯈ꯭ꯔꯕꯣꯏ. ꯀꯔꯤꯒꯤ ꯃꯩꯇ꯭ꯔꯕꯥꯛ ꯑꯁꯤꯗ ꯀꯨꯝꯖꯥ ꯆꯍꯤ ꯀꯌꯥ ꯍꯤꯡꯗꯨꯅ ꯂꯥꯛꯄ ꯑꯁꯤꯗ ꯀꯨꯝꯖꯥ ꯈꯨꯗꯤꯡꯒꯤ ꯃꯦꯔꯥ ꯊꯥꯅ ꯂꯥꯛꯄꯗ ꯑꯁꯤꯒꯨꯝꯕ ꯄꯥꯎ ꯑꯃꯗꯤ ꯊꯧꯔꯝ ꯑꯁꯤ ꯑꯃꯨꯛꯇ ꯇꯥꯔꯛꯈꯤꯗ ꯊꯦꯡꯅꯔꯛꯈꯤꯗ꯭ꯔꯤ. ꯑꯗꯨꯒ ꯑꯃꯅ ꯑꯁꯨꯛꯀꯤ ꯅꯤꯡꯉꯥꯏ ꯑꯣꯏꯔꯕ ꯅꯨꯃꯤꯠ ꯑꯗꯨꯒꯤ ꯊꯧꯔꯝ ꯑꯗꯨꯗ ꯃꯄꯨꯡ ꯐꯥꯔꯛꯄꯗ ꯉꯥꯏꯔꯤꯕꯤ ꯑꯃꯠꯇ ꯄꯣꯛꯆꯕꯤ ꯃꯆꯥ ꯅꯤꯡꯉꯣꯜ ꯈꯨꯃꯟꯆꯅꯨ ꯑꯁꯤ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯅꯤꯡꯊꯧꯃꯛꯅ ꯁꯅꯥ ꯀꯣꯅꯨꯡ ꯀꯥꯔꯛꯇꯨꯅ ꯂꯝꯗꯝ ꯑꯁꯤꯒꯤ ꯑꯋꯥꯕ ꯑꯃꯗꯤ ꯈꯨꯗꯣꯡꯊꯤꯕ ꯑꯁꯤꯗꯒꯤ ꯉꯥꯛꯊꯣꯛꯄꯗ ꯅꯨꯄꯤ ꯃꯆꯥ ꯑꯁꯤꯕꯨꯁꯨ ꯌꯥꯎꯗꯕ ꯌꯥꯗꯦ ꯍꯥꯏꯔꯕꯁꯤꯗꯗꯤ ꯅꯤꯡꯉꯣꯜ ꯄꯣꯛꯄꯤ ꯑꯁꯤ ꯃꯤꯀꯨꯞ ꯑꯁꯤꯗꯒꯤ ꯍꯦꯟꯅ ꯃꯤꯄꯥꯏꯕ ꯍꯦꯟꯈ꯭ꯔꯦꯗꯣ. ꯃꯤꯠꯂꯨ ꯏꯔꯥꯠ ꯆꯦꯟ ꯃꯆꯥ ꯅꯤꯡꯉꯣꯜ ꯑꯗꯨ ꯃꯊꯥꯗ ꯆꯦꯆꯦꯠ ꯀꯣꯟꯁꯤꯟꯖ ꯃꯤꯄꯥꯏꯅ ꯍꯥꯏꯔꯕꯣꯏꯗꯣ. ꯅꯠꯇꯦ ꯏꯃꯥꯒꯤ ꯏꯕꯦꯝ, ꯅꯠꯇꯦ, ꯌꯥꯗꯦ, ꯅꯪ ꯆꯠꯄ ꯌꯥꯗꯦ. ꯏꯃꯥꯒꯤꯗꯤ ꯅꯨꯃꯤꯠ ꯊꯥꯒꯨꯝ ꯌꯦꯡꯖꯔꯤꯕ ꯑꯩꯒꯤ ꯑꯃꯠꯇ ꯉꯥꯏꯔꯕ ꯑꯁꯦꯡꯕ ꯏꯔꯜꯅꯦ. ꯏꯃꯥꯒꯤ ꯏꯕꯦꯝꯃ ꯇꯔꯨ, ꯅꯪ 이마ꯒꯤ ꯅꯥꯛꯇꯒꯤ ꯃꯤꯀꯨꯞ ꯑꯃꯠꯇ ꯅꯥꯊꯩꯔꯒ ꯆꯠꯄ ꯌꯥꯗꯦꯀꯣ. ꯑꯗꯨꯛ ꯃꯤꯄꯥꯏꯅ ꯃꯥꯕꯨ ꯊꯋꯥꯏꯗꯒꯤ ꯍꯦꯟꯅ ꯅꯨꯡꯁꯤꯖꯅ ꯍꯥꯏꯖꯔꯤꯕ ꯑꯄꯣꯛꯄꯤ ꯃꯃꯥꯒꯤ ꯃꯇꯧ ꯑꯗꯨ ꯇꯔꯨ ꯃꯨꯟꯅ ꯈꯪꯏ. ꯑꯗꯨꯃꯛꯄꯨ ꯌꯥꯊꯪꯗꯨꯃꯗꯤ ꯁꯅꯥ ꯀꯣꯅꯨꯡꯃꯛꯇꯗ ꯁꯅꯥ ꯇꯥꯡꯕꯜ ꯊꯛꯇ ꯇꯣꯡ ꯂꯩꯍꯧꯔꯤꯕ ꯅꯤꯡꯊꯧꯃꯛꯀꯤ ꯃꯥꯡꯗ ꯊꯧꯒꯜꯂꯣꯟ ꯎꯠꯅ ꯍꯣꯌꯥꯔꯝꯂꯕꯗ ꯈꯨꯃꯟꯆꯅꯨ ꯑꯗꯨ ꯎꯄꯥꯏ ꯂꯩꯇ ꯑꯄꯣꯛꯄꯤ ꯃꯃꯥꯅ ꯃꯤꯄꯥꯏꯖꯔꯤꯕꯗꯨ ꯊꯦꯝꯖꯤꯟꯅꯕ ꯍꯣꯠꯅꯔꯛꯏ. ꯈꯨꯃꯟꯆꯅꯨ ꯑꯄꯣꯛꯄꯤꯒꯤ ꯃꯇꯧ ꯑꯗꯨꯅ ꯃꯍꯥꯛꯀꯤ ꯄꯨꯛꯅꯤꯡ ꯑꯗꯨꯁꯨ ꯂꯩꯇꯥꯗ꯭ꯔꯕꯅꯤ. ꯄꯨꯝꯅꯃꯛ ꯐꯥꯖꯤꯜꯂꯒ, ꯏꯃꯥ, ꯀꯔꯤꯒꯤ ꯑꯗꯨꯛ ꯃꯤꯄꯥꯏꯕꯅꯣ? ꯅꯃꯣꯝ ꯀꯔꯤꯁꯨ ꯇꯧꯔꯨꯏꯌꯦ. 이닝ꯊꯧꯒꯤ ꯌꯥꯊꯪ ꯍꯤꯛꯇꯣꯛ ꯐꯗꯦ. ꯈꯨꯃꯟ ꯀꯣꯅꯨꯡ ꯑꯁꯤꯗ ꯄꯣꯛꯆꯔꯕꯁꯨ ꯂꯥꯏꯕꯛ ꯊꯤꯕꯤ ꯅꯃꯣꯝ ꯑꯣꯏꯔꯕꯅꯤ. ꯏꯃꯥ, ꯅꯃꯣꯝꯒꯤ ꯄꯨꯛꯅꯤꯡ ꯊꯧꯒꯠꯄꯤꯌꯨꯕ. ꯑꯩꯕꯨ ꯄꯣꯛꯄ ꯄꯟꯊꯧ ꯑꯗꯣ ꯂꯩꯖꯔꯝꯂꯕꯗꯤ ꯉꯁꯤ ꯏꯃꯥ ꯏꯆꯥꯅ ꯃꯤꯄꯥꯏꯅ ꯄꯨꯛꯅꯤꯡ ꯁꯣꯟꯊꯅ ꯍꯤꯡꯂꯤꯕ ꯑꯁꯦ
khara makhaydi saapharamganido. Thambal macha ningol adu chetna konsen hik tengtharai. Imagi bema onthokna sunaraiba thikreda. Ima bu kari oirasige. Ima ai ahenba khandi adumna pukning sonthabigan namomgi damak khangchet machilang hingbiyudo namomgi thauna oibi adugumlaba imagi asonba manba matawna wahising ado mikup asidagi tahanbigan aibu pokpa panthaugi miting makhada nauthi saba phangjakhidrasu aigidi imana hakna pumnamakne nangbu pokpa napabong Khuman Ningthau aduna hingduna leiringai matam Khuman Kolup asibu ningthina ngahaksen mahaktagi yathangin leipak asigi thaudok thaugai ama thoklagadaba leirabadi ngasi nangbu lanmi thaduna lokhatpa lakliba asigu matam adudasu sagu lanmi tharaktuna nangbu pokpa napabong Khuman Ningthau asibusu iningthauna sana konungda kaukhat kari kamdobano haiduna khana nainaramkhibani adubu ngasigi mikup sidadi matam adugi iningthauna adu thajakhiba Khuman konung ado oikhidrabada ningol pokpi ai hakti lukra singda chalabada kari asoi aran tawkhigadra khan wanglen mikup khuding mi paidaba ngamdredo imagi bema ima Mani, matam amada Khuman Chanu mahakna angang nawa pisak oiringai chahi nipal khaktamak surakpa matam Khuman konung adugi ningthau oina leiriba Khuman Chanu mahakki apokpa adu mahakki hek marim khaki manau ibungo Khuman Chanu mahakki na mantot haibadi makhura mahakna Khuman Kolup adugi Khuman Ningthaugi tangbal adu kalak mihau chawrakhido adu pukchel piklakpa Aduta natana Khuman Kolup ado mahaki khubam nungda hap matagi yathang tawthaning laboido maram aduna mama amatagi siyom nungdagi thoklaktuna sarep kangdol phaminarakhiba machal manau oibagi minungsi nungshiba adumasu mitarakhiba Khuman tangbal adugi mayaina tapna mami samkhrabada achingba tanjangai kumja adugi langban thagi thasi numit adugi Tanglau thengla ahing amada oidaba minungshigi chirolna Khuman Kolupta yeknaba landarakle tamsin Khuman lanmi thaduna kauthoklabada Khuman konung adugi konthong wangma landa Khuman Chanu pokpa apokpa matamdugi Khuman Ningthaugi lurel adu manau ibungu aduna laukhido Khuman Ningthau mahakna nongga khraba matung kumja ama olaktuna thauram pumba loikhrabada Lukra singda challabi matu solabi Khuman leima pikliba Khuman Chanu aduga mama macha adu Khuman konung adudagi tanthok Khuman Kolup adugi kha maikaida leiba sang macha amada tangjafampi nungju nungsalakta awaba kaya khang Khuman leima thambal ado ngasi phawba macha ningol Khuman Chanu adubu cheksinna senajaduna lakpanido adumaknaso Kana leitraba mama macha asibo ngangningba kaya ngangthokta waraba mikup kaya khangja tumin lenja rakhiba aduna ngasi korau numit sida macha ningol asibo ining thauna sana konungda kaukhattuna leipakki thauram thogai achauba aruba aduda kangla kara u hairaba asidadi mipaiba akiba pokhibanido Maikai amadana Ningthem Chaina fangkiba khom adu thangduna Ningthem pokpa mangda thaugalon ut Pabung sanakya nachabu kobiba kari takpiganido Ningthem pokpa machapiba aduda yeng taplapna yengoi ipagi Ningthem leipak asi lugadawrido Ningthem mapa ibungoda mityeng tham amuksu takpiyu pabung sanakya lakadawriba mera thagi thanil mera hau chongba numit asida lamdam masigi akoiba chingsang na pom ngakliba chingburoi sing amadi
ꯇꯝꯄꯥꯛ ꯂꯝꯗꯝ ꯉꯥꯛꯂꯤꯕ ꯇꯝꯕꯨꯔꯣꯏ ꯑꯩꯈꯣꯏꯒ ꯃꯆꯤꯜ ꯃꯅꯥꯎ ꯑꯣꯏꯕꯒꯤ ꯃꯔꯤ ꯑꯗꯨ ꯆꯦꯠꯁꯤꯟꯅꯗꯨꯅ ꯂꯩꯔꯤ ꯍꯥꯏꯗꯨꯅ ꯆꯤꯡꯗ ꯂꯥꯟꯃꯩ ꯊꯥ ꯇꯝꯗ ꯃꯩꯔꯥ ꯋꯥꯌꯨꯡꯗꯨꯅ ꯃꯩꯔꯥ ꯍꯥꯏꯒꯠꯇꯨꯅ ꯎꯠꯅꯒꯗꯧꯔꯤꯕ ꯅꯨꯡꯁꯤꯔꯕ ꯃꯤꯀꯨꯞ ꯑꯗꯨꯒꯤ ꯀꯣꯔꯧ ꯅꯨꯃꯤꯠ ꯑꯗꯨꯗ ꯂꯥꯡꯒꯗꯕ ꯊꯧꯔꯝ ꯊꯧꯒꯥꯏ ꯈꯔꯗꯤ ꯀꯨꯝꯁꯤ ꯆꯍꯤ ꯑꯃꯒꯤ ꯈꯔ ꯈꯖꯤꯛ ꯀꯛꯂꯒꯗꯧꯔꯤꯗꯣ꯫ ꯅꯤꯡꯊꯦꯝ ꯃꯄꯥ ꯏꯕꯨꯡꯉꯣꯒꯤ ꯋꯥꯍꯩꯁꯤꯡ ꯑꯗꯣ ꯇꯨꯃꯤꯟ ꯇꯥꯗꯨꯅ ꯂꯩꯔꯝꯕ ꯑꯗꯣ ꯀꯔꯤꯒꯨꯝꯕ ꯑꯃ ꯈꯪꯅꯤꯡꯂꯨꯔ ꯃꯥꯜ ꯋꯥꯍꯪ ꯑꯃ ꯍꯪꯒꯠꯂꯛꯏ꯫ ꯀꯔꯤꯒꯤꯅꯤꯗꯣ ꯄꯥꯕꯨꯡ ꯁꯅꯥꯈ꯭ꯌꯥ? ꯀꯨꯝꯖꯥ ꯆꯍꯤ ꯈꯨꯗꯤꯡ ꯁꯅꯥ ꯀꯣꯅꯨꯡ ꯑꯃꯗꯤ ꯀꯪꯂꯥ ꯃꯥꯡꯗ ꯃꯄꯨꯡ ꯐꯥꯅ ꯄꯥꯡꯊꯣꯛꯇꯨꯅ ꯂꯥꯛꯂꯤꯕ ꯃꯨꯠꯄ ꯅꯥꯏꯔꯔꯣꯏꯗꯕ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯑꯔꯨꯕ ꯊꯧꯔꯝ ꯊꯧꯒꯥꯏ ꯑꯃꯕꯨ ꯀꯔꯝꯅ ꯀꯛꯂꯗꯧꯔꯤꯗꯣ? ꯅꯤꯡꯊꯦꯝ ꯄꯣꯛꯄ ꯃꯥꯡꯗ ꯂꯦꯞꯇꯨꯅ ꯍꯪꯒꯠꯂꯔꯤꯕ ꯃꯆꯥ ꯅꯤꯡꯊꯦꯝꯗ ꯌꯦꯡ ꯃꯣꯃꯣꯟ ꯇꯧꯈꯤ ꯃꯥꯏꯊꯣꯡꯗꯨ, ꯑꯗꯨꯒ ꯃꯤꯀꯨꯞ ꯐꯥꯗ ꯃꯆꯥꯒꯤ ꯋꯥꯍꯪꯒꯤ ꯄꯥꯎꯈꯨꯝ ꯄꯤꯔꯕꯣꯏꯗꯣ꯫ ꯏꯄꯥꯒꯤ ꯅꯤꯡꯊꯦꯝ, ꯆꯨꯝꯃꯤ ꯏꯆꯥꯅ ꯍꯥꯏꯔꯤꯕ ꯑꯗꯣ꯫ ꯑꯗꯨꯕꯨꯅꯤ ꯏꯄꯥꯒꯤ ꯅꯤꯡꯊꯦꯝ, ꯀꯨꯝꯁꯤ ꯆꯍꯤꯁꯤꯃꯗꯤ ꯇꯨꯔꯩ ꯏꯔꯩ ꯌꯥꯝꯅ ꯀꯟꯈ꯭ꯔꯦꯅꯤ꯫ ꯅꯍꯥꯟ ꯅꯣꯡ ꯍꯩꯕꯣꯡ ꯄꯨꯈ꯭ꯔꯤ ꯏꯌꯥꯏꯗ ꯏꯕꯨꯙꯧꯒꯤ ꯁꯥꯏꯑꯣꯟ ꯑꯣꯏ ꯂꯥꯛꯈꯤꯕ ꯍꯤꯌꯥꯡ ꯍꯤꯔꯦꯟ ꯍꯤꯖꯥꯎ ꯑꯗꯨꯒꯤ ꯃꯐꯝ ꯄꯤꯗꯨꯅ ꯍꯤꯌꯥꯡ ꯍꯤꯔꯦꯟ ꯑꯗꯨꯕꯨ ꯀꯪꯂꯥ ꯃꯥꯡꯗ ꯄꯨꯔꯛꯇꯨꯅ ꯏꯕꯨꯙꯧꯒꯤ ꯁꯪꯂꯦꯟ ꯃꯥꯡꯗ ꯊꯝꯒꯗꯧꯔꯤꯗꯣ꯫ ꯑꯗꯨꯅ ꯏꯕꯨꯙꯧꯒꯤ ꯊꯧꯔꯝ ꯇꯧꯕꯃꯛꯇꯕꯨ ꯁꯝꯖꯤꯟꯕꯗꯤ ꯌꯥꯗꯦꯗꯣ꯫ ꯂꯥꯛꯂꯤꯕ ꯏꯕꯨꯙꯧ ꯃꯥꯒꯤ ꯁꯥꯏꯑꯣꯟꯅ ꯍꯥꯏꯔꯕꯣꯏ ꯀꯨꯝꯁꯤ ꯆꯍꯤꯁꯤꯃꯒꯤ ꯃꯦꯔꯥ ꯍꯥꯎ ꯆꯣꯡꯕ ꯑꯁꯤ ꯏꯕꯨꯙꯧꯅ ꯃꯤꯠꯌꯦꯡ ꯇꯥꯗꯨꯅ ꯁꯪꯂꯦꯟ ꯃꯥꯡꯗ ꯄꯥꯡꯊꯣꯛꯎ ꯇꯥꯛꯂꯔꯦꯅꯦ꯫ ꯇꯥꯟꯖꯥꯗꯨꯃꯛꯇꯗ ꯅꯥꯀꯜꯗ ꯂꯩꯔꯤꯕꯤ ꯁꯣꯜꯂꯕꯤ ꯑꯃꯥꯏꯕꯤ ꯀꯨꯟꯗꯥꯂꯩꯅ ꯅꯤꯛꯂꯤ ꯅꯤꯛꯂꯤ ꯅꯤꯡꯊꯦꯝ ꯃꯥꯏꯀꯩ ꯌꯦꯡ ꯑꯁꯨꯝ ꯍꯥꯏꯔꯕꯣꯏ, ꯏꯁꯨ ꯅꯤꯡꯊꯦꯝ, ꯏꯕꯦꯟꯒꯤ ꯅꯤꯡꯊꯦꯝ, ꯇꯥꯕꯔꯥ? ꯅꯄꯥꯕꯨꯡ ꯁꯅꯥꯈ꯭ꯌꯥꯒꯤ ꯌꯋꯥ ꯑꯁꯦ ꯁꯦꯡꯂꯕꯅꯤ꯫ ꯇꯞꯊꯧꯀꯣ, ꯅꯪ ꯇꯞꯊꯧ꯫ ꯀꯨꯝꯁꯤ ꯆꯍꯤꯁꯤꯃꯗꯤ ꯅꯕꯨꯙꯧ ꯄꯨꯛꯅꯤꯡ ꯄꯦꯜꯍꯜꯂꯨ, ꯀꯪꯂꯥ ꯃꯥꯡꯗ ꯃꯅꯤꯡ ꯇꯧꯍꯜꯂꯨꯀꯣ ꯏꯕꯦꯟꯒꯤ ꯅꯤꯡꯊꯦꯝ꯫ ꯅꯤꯡꯊꯦꯝ ꯑꯄꯣꯛꯄꯗ ꯃꯤꯠꯌꯦꯡ ꯊꯝ ꯋꯥꯍꯪ ꯀꯌꯥ ꯍꯪꯒꯠꯂꯝꯕ ꯑꯗꯣ ꯂꯩꯔꯤꯕ ꯑꯃꯥꯏꯕꯤ ꯀꯨꯟꯗꯥꯂꯩꯒꯤ ꯋꯥꯍꯩ ꯑꯗꯨꯅ ꯃꯅꯥꯛ ꯅꯛꯅ ꯆꯪꯁꯤꯟꯗꯨꯅ ꯈꯨꯔꯨ ꯅꯥꯝꯃ ꯁꯧ ꯐꯝꯊ ꯑꯃꯥꯏꯕꯤ ꯀꯨꯟꯗꯥꯂꯩꯒꯤ ꯈꯣꯡ ꯁꯣꯛꯅ ꯂꯥꯏꯕꯛ ꯀꯠ ꯅꯤꯡꯊꯦꯝ ꯇꯞꯅ ꯁꯧꯕꯤꯗꯨꯅ ꯍꯧꯒꯠꯄꯤꯔꯛꯏ꯫ ꯏꯕꯦꯟ, ꯅꯁꯨꯅ ꯏꯕꯨꯙꯧꯒꯤ ꯊꯧꯔꯝ ꯑꯗꯨ ꯈꯪꯈꯤꯗꯕꯅ ꯄꯥꯕꯨꯡ ꯁꯅꯥꯈ꯭ꯌꯥꯗ ꯍꯪꯒꯠꯆꯔꯨꯕꯅꯤꯗꯣ꯫ ꯅꯁꯨꯅ ꯁꯣꯏꯈꯤꯕ ꯌꯥꯎꯔꯕꯁꯨ ꯑꯄꯪꯕꯅꯤ ꯈꯟ ꯉꯥꯛꯄꯤꯌꯨꯗꯣ ꯏꯕꯦꯟ꯫ ꯌꯥꯔꯦ ꯌꯥꯔꯦ, ꯏꯁꯨꯅ ꯀꯔꯤꯒꯤ ꯁꯣꯏꯒꯅꯤ ꯍꯥꯏꯒꯦ? ꯀꯔꯤꯁꯨ ꯁꯣꯏꯗꯦꯗꯣ꯫ ꯈꯪꯗꯕ ꯍꯥꯏꯕꯁꯤꯃꯛꯇꯕꯨ ꯈꯪꯗꯕꯅꯤ꯫ ꯆꯨꯝꯃꯤ ꯏꯁꯨꯅ ꯍꯥꯏꯕ꯫ ꯑꯁꯨꯛ ꯂꯨꯔꯒ ꯃꯩꯇ꯭ꯔꯕꯥꯛ ꯑꯁꯤꯒꯤ ꯃꯔꯨ ꯑꯣꯏꯕ ꯊꯧꯔꯝ ꯊꯧꯒꯥꯏꯕꯨ ꯇꯔꯥꯏ ꯇꯔꯥꯏ ꯁꯝꯖꯤꯟꯕ ꯌꯥꯕ꯭ꯔꯗꯣ? ꯏꯁꯨꯇꯅꯤ ꯂꯧꯁꯤꯡ ꯆꯥꯎꯕ, ꯋꯥꯈꯜ ꯂꯩꯕ, ꯉꯥꯛꯄꯤ ꯍꯩꯕ, ꯑꯊꯨꯝꯕ ꯋꯥꯍꯩꯇꯅ ꯇꯥꯏꯕꯪ ꯀꯌꯥꯒꯤ ꯊꯃꯣꯏꯕꯨ ꯁꯨꯝꯕꯁꯨ꯫ ꯇꯨꯡꯂꯝ ꯆꯠꯅ ꯂꯥꯛꯄꯗꯅꯦ ꯂꯩꯄꯥꯛ ꯑꯁꯤꯗ ꯏꯁꯨꯒꯤ ꯌꯥꯊꯪ ꯆꯠꯅꯔꯛꯄ ꯃꯤꯀꯨꯞ ꯑꯗꯨꯗ ꯃꯕꯨꯛ ꯃꯔꯥ ꯇꯞꯄ, ꯃꯄꯨꯡ ꯐꯥꯕ, ꯃꯤꯡꯆꯠ ꯋꯥꯡꯄ ꯂꯩꯄꯥꯛ ꯈꯨꯗꯤꯡꯅꯅꯦ ꯏꯀꯥꯏ ꯈꯨꯝꯅ ꯏꯁꯨꯒꯤ ꯃꯤꯡꯂꯦꯟꯇ ꯁꯣꯟꯅꯍꯧꯕ ꯑꯣꯏꯔꯁꯅꯨꯀꯣ ꯏꯕꯦꯟꯒꯤ ꯅꯤꯡꯊꯦꯝ꯫ ꯏꯕꯦꯟ, ꯏꯕꯦꯟꯒꯤ ꯑꯃꯤꯇ꯭ꯔꯒꯨꯝꯂꯕ ꯁꯤꯗ ꯋꯥꯍꯩ ꯀꯌꯥ ꯑꯁꯤ ꯅꯁꯨꯒꯤ ꯁꯅꯥ ꯀꯣꯛꯊꯛꯇ ꯍꯥꯞꯀꯠꯆꯔꯤꯗꯣ ꯏꯕꯦꯟ꯫ ꯑꯁꯤꯒꯨꯝꯕ ꯋꯥꯍꯩ ꯑꯁꯤꯒ ꯂꯣꯏꯅꯅ ꯑꯃꯥꯏꯕꯤ ꯀꯨꯟꯗꯥꯂꯩ ꯑꯗꯣ ꯅꯨꯡꯁꯤꯕ ꯃꯤꯠꯌꯦꯡ, ꯅꯨꯡꯁꯤꯕ ꯃꯤꯅꯣꯛꯇꯅ ꯅꯨꯡꯁꯤꯔꯕ ꯃꯁꯨ ꯅꯤꯡꯊꯦꯝꯒꯤ ꯃꯐꯝꯗ ꯇꯨꯡꯂꯝꯆꯠꯀꯤꯗꯃꯛ ꯌꯥꯏꯐ ꯊꯧꯖꯥꯜ ꯄꯤꯕꯤꯔꯕ ꯑꯗꯨꯗꯗꯤ ꯃꯥꯡꯗ ꯂꯦꯞꯂꯤꯕ ꯅꯤꯡꯊꯦꯝꯇ ꯅꯠꯇ ꯁꯅꯥ ꯇꯥꯡꯕꯜ ꯊꯛꯇ ꯇꯣꯡꯂꯤꯕ ꯅꯤꯡꯊꯦꯝ ꯄꯣꯛꯄꯒꯤ ꯄꯨꯛꯅꯤꯡ ꯊꯃꯣꯏ ꯌꯧꯅ ꯄꯦꯟꯈ꯭ꯔꯕꯣꯏꯗꯣ꯫ ꯃꯇꯝ ꯀꯧꯕꯤ ꯃꯥꯁꯨ ꯑꯁꯨꯝ ꯍꯧꯈ꯭ꯔꯕꯗ ꯂꯥꯛꯂꯕꯣꯏꯗꯣ ꯃꯦꯔꯥ ꯊꯥꯒꯤ ꯊꯥꯅꯤꯜ ꯄꯨꯔꯅꯤꯃꯥ ꯃꯦꯔꯥ ꯍꯥꯎ ꯆꯣꯡꯕ ꯑꯗꯣ꯫ ꯏꯅꯨꯡꯅ ꯉꯥꯟꯐꯨꯡ ꯇꯧꯔꯛꯂꯕꯗ ꯁꯅꯥ ꯀꯣꯅꯨꯡ ꯑꯗꯨ ꯃꯍꯩ ꯃꯍꯩ ꯄꯨꯡꯅꯤꯜ ꯍꯦꯛ ꯅꯤꯜꯂꯔꯦ꯫ ꯋꯥꯡꯂꯦꯟ ꯑꯌꯨꯛ ꯑꯉꯟꯕ ꯑꯗꯨꯗ ꯅꯤꯡꯊꯦꯝ ꯄꯣꯛꯄ ꯌꯥꯊꯪ ꯇꯨꯡꯏꯟ ꯀꯣꯅꯨꯡꯒꯤ ꯂꯥꯟꯃꯤ ꯀꯌꯥ ꯊꯥꯗꯨꯅ ꯏꯔꯩꯃ ꯏꯃꯥꯒꯤ ꯃꯁꯥꯏꯒꯣꯟ ꯑꯗꯨꯗ ꯄꯨꯈꯠꯇꯨꯅ ꯊꯝꯈꯤꯕ ꯏꯕꯨꯙꯧ ꯃꯍꯥꯛꯀꯤ ꯍꯤꯌꯥꯡ ꯍꯤꯔꯦꯟ ꯍꯤꯖꯥꯎ ꯑꯗꯨ ꯂꯧꯈꯠꯂꯨꯅꯕ ꯊꯥꯈ꯭ꯔꯕꯗ ꯃꯁꯤꯡ ꯊꯤꯉꯝꯗ꯭ꯔꯕ ꯂꯥꯟꯃꯤꯁꯤꯡ ꯑꯗꯨꯅ ꯍꯤꯌꯥꯡ ꯍꯤꯔꯦꯟ ꯑꯗꯨ ꯄꯨꯈꯠꯇꯨꯅ ꯀꯪꯂꯥ ꯅꯨꯡꯗ ꯆꯦꯛꯁꯤꯟꯅ ꯁꯣꯏꯗ ꯉꯥꯝꯗꯅꯕ
ꯏꯕꯨꯙꯧ ꯃꯥꯒꯤ ꯁꯪꯂꯦꯟ ꯃꯥꯡꯗ ꯊꯝꯈ꯭ꯔꯕꯗ ꯅꯤꯇꯤ ꯅꯤꯌꯝꯒꯤ ꯃꯇꯨꯡ ꯏꯟ ꯀꯪꯂꯥ ꯃꯦꯟ ꯇꯣꯡꯕ ꯂꯣꯏꯔꯕ ꯃꯇꯨꯡ ꯀꯪꯂꯥ ꯎꯇ꯭ꯔꯥꯃꯥꯡ ꯑꯗꯨꯗ ꯌꯥꯝꯅ ꯆꯥꯎꯅ ꯁꯥꯔꯤꯕ ꯁꯪ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯂꯩꯔꯤꯕ ꯎꯈꯣꯡꯁꯤꯡ ꯑꯗꯨꯗ ꯅꯨꯃꯤꯠ ꯑꯗꯨꯃꯒꯤ ꯃꯨꯠꯄ ꯅꯥꯏꯗꯅ ꯎꯆꯥꯟ ꯃꯩꯔꯥ ꯂꯥꯡꯗꯨꯅ ꯂꯩꯄꯥꯛ ꯑꯗꯨꯒꯤ ꯅꯤꯡꯊꯧꯅ ꯃꯥꯡ ꯊꯥ ꯀꯣꯅꯨꯡꯒꯤ ꯄꯨꯌꯥ ꯁꯨꯕꯁꯤꯡꯒ ꯂꯣꯏꯅꯅ ꯄꯨꯟꯅ ꯐꯝꯃꯤꯟꯅꯗꯨꯅ ꯌꯨꯝꯇꯥ ꯄꯨꯌꯥ ꯌꯨꯝꯇꯦꯡꯂꯣꯟ ꯊꯤꯕ ꯍꯧꯒꯗꯧꯔꯤꯗꯣ ꯊꯧꯔꯝ ꯑꯗꯨ ꯑꯇꯩ ꯀꯔꯤꯒꯤꯁꯨ ꯅꯠꯇꯦꯗꯣ ꯍꯧꯈꯤꯕ ꯀꯨꯝꯖꯥ ꯆꯍꯤ ꯑꯗꯨꯒꯤ ꯊꯧꯗꯣꯛ ꯋꯥꯊꯣꯛ ꯊꯣꯛꯈꯤꯕ ꯑꯃꯗꯤ ꯃꯤꯁꯤ ꯃꯤꯅꯥ ꯌꯥꯎꯈꯤꯕꯁꯤꯡ ꯈꯪꯒꯠꯇꯨꯅ ꯂꯩꯄꯥꯛ ꯑꯗꯨꯒꯤ ꯃꯤꯀꯣꯛ ꯊꯤꯒꯗꯧꯔꯤꯕꯅꯤꯗꯣ ꯑꯁꯨꯝꯅ ꯇꯧꯕ ꯊꯧꯔꯝ ꯑꯁꯤꯕꯨ ꯌꯨꯝꯇꯥꯔꯣꯜ ꯏꯕ ꯍꯥꯏꯅ ꯈꯪꯅꯩꯗꯣ ꯑꯁꯨꯝꯅ ꯊꯧꯔꯝ ꯄꯔꯤꯡ ꯀꯌꯥ ꯍꯧꯈ꯭ꯔꯕꯗ ꯆꯤꯡꯕꯨꯔꯣꯏ ꯇꯝꯕꯨꯔꯣꯏ ꯏꯆꯤꯜ ꯏꯅꯥꯎ ꯀꯌꯥꯅ ꯃꯥꯒꯤ ꯃꯥꯒꯤ ꯂꯩꯖꯕ ꯄꯨꯔꯛꯇꯨꯅ ꯅꯨꯡꯁꯤꯅ ꯄꯣꯠ ꯂꯥꯟꯅꯕ ꯂꯣꯏꯔꯛꯂꯕꯗ ꯊꯧꯔꯝ ꯑꯗꯨꯒꯤ ꯏꯔꯣꯏ ꯂꯣꯏꯕ ꯑꯣꯏꯅ ꯍꯥꯏꯅꯈꯤꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯊꯧꯔꯝ ꯄꯔꯤꯡ ꯀꯥꯏꯗ ꯏꯕꯨꯙꯧ ꯑꯃꯗꯤ ꯏꯃꯥ ꯄꯥꯟꯊꯣꯏꯕꯤ ꯑꯅꯤꯒꯤ ꯄꯥꯎꯃꯦꯟꯅꯕꯒꯤ ꯃꯇꯝ ꯌꯧꯔꯛꯂꯕꯣꯏꯗꯣ ꯏꯕꯨꯙꯧ ꯃꯥꯒꯤ ꯁꯪꯂꯦꯟ ꯃꯥꯡꯗ ꯐꯝ ꯁꯅꯥ ꯀꯣꯅꯨꯡ ꯉꯥꯛ ꯁꯦꯜꯂꯤꯕ ꯑꯃꯥꯏꯕꯤ ꯀꯨꯟꯗꯥꯂꯩꯅ ꯃꯥꯡ ꯊꯥ ꯊꯧꯔꯝ ꯄꯔꯤꯡ ꯑꯗꯨ ꯍꯧꯔꯕꯗ ꯑꯃꯥꯏꯕꯤ ꯀꯨꯟꯗꯥꯂꯩꯅ ꯏꯕꯨꯙꯧ ꯃꯥꯒꯤ ꯁꯥꯌꯣꯟ ꯂꯧ ꯂꯩꯐꯥꯎ ꯐꯥꯎꯔꯛꯄ ꯂꯣꯏꯔꯛꯄ ꯃꯤꯀꯨꯞ ꯑꯗꯨꯗ ꯑꯃꯥꯏꯕꯤ ꯀꯨꯟꯗꯥꯂꯩꯒꯤ ꯑꯣꯏꯔꯣꯝ ꯊꯪꯕ ꯃꯥꯏꯀꯩ ꯑꯗꯣꯝꯗꯒꯤ ꯖꯒꯣꯏ ꯁꯥꯊꯦꯛ ꯑꯃ ꯊꯝꯕꯥꯜ ꯂꯩꯈꯣꯛ ꯃꯆꯨꯒꯤ ꯃꯌꯦꯛ ꯅꯥꯏꯕꯤ ꯑꯗꯨꯃ ꯁꯦꯠ ꯈ꯭ꯋꯥꯡꯗꯅ ꯉꯧꯔꯣꯛ ꯉꯧꯅ ꯆꯅꯥꯡ ꯂꯤꯡꯅ ꯊꯥꯔꯕ ꯑꯁꯪꯕ ꯃꯆꯨꯅ ꯐꯤꯕꯥꯟ ꯀꯣꯠꯄ ꯂꯝꯊꯥꯡ ꯐꯤ ꯑꯗꯨꯃ ꯄꯨꯝꯕꯨꯝ ꯇꯥꯅ ꯀꯤꯁꯤ ꯇꯥꯗ ꯀꯤꯁꯤꯟ ꯍꯛꯆꯥꯡꯗꯅ ꯃꯨꯁꯤꯟ ꯃꯨꯅ ꯁꯪꯖꯤꯜꯂꯕ ꯃꯆꯨꯗ ꯈꯨꯗꯥꯡ ꯌꯥꯎꯕꯤ ꯐꯨꯔꯤꯠꯇꯨꯃ ꯂꯤꯠ ꯍꯥꯡꯂꯕ ꯉꯛꯇꯨꯃ ꯁꯟꯗ꯭ꯔꯦꯝꯕꯤ ꯄꯔꯤꯡ ꯑꯗꯨꯅ ꯃꯦꯟꯁꯤꯟ ꯇꯕꯥ ꯇꯕꯥꯔꯕꯤ ꯁꯕꯥꯟ ꯁꯥꯏꯗꯣꯟ ꯀꯛꯅ ꯖꯨꯝ ꯖꯨꯝ ꯇꯥꯔꯤꯕꯤ ꯑꯃꯨꯕ ꯁꯝꯂꯥꯡ ꯑꯗꯨꯗ ꯎꯞꯂꯤꯕ ꯀꯖꯦꯡꯂꯩ ꯑꯗꯨꯅꯦ ꯅꯤꯡꯗꯨ ꯌꯩꯅ ꯑꯣꯏꯒ ꯌꯦꯠꯀ ꯂꯩꯅ ꯂꯩꯅ ꯁꯥꯔꯛꯂꯤꯕ ꯖꯒꯣꯏ ꯈꯨꯊꯦꯛꯃꯛꯅ ꯅꯤꯡꯊꯤꯖꯕꯅꯤ ꯏꯕꯨꯙꯧ ꯃꯥꯒꯤ ꯃꯁꯥꯏꯒꯣꯟ ꯑꯗꯨꯗ ꯄꯥꯟꯊꯣꯏꯕꯤ ꯏꯃꯥꯅ ꯉꯥꯟꯊꯣꯏꯔꯒꯨꯝ ꯍꯦꯛ ꯊꯣꯛꯂꯦꯗꯣ ꯆꯥꯎꯔꯕ ꯀꯪꯂꯥ ꯅꯨꯡ ꯑꯗꯨꯗ ꯇꯤꯜꯂꯤꯕ ꯃꯤꯌꯥꯝ ꯄꯨꯝꯕꯅ ꯈꯨꯅꯤꯡ ꯀꯥꯡ ꯀꯥꯡ ꯃꯤꯠ ꯀꯨꯞꯇꯕ ꯃꯈꯩ ꯆꯦꯞꯊ ꯆꯦꯞꯊ ꯌꯦꯡꯅꯔꯤꯗꯣ ꯁꯣꯅꯩ ꯀꯅꯥ ꯑꯃꯅ ꯏꯁ ꯀꯅꯥꯒꯤ ꯃꯆꯥꯅꯣ ꯑꯁꯤꯗꯤ ꯑꯣꯟꯊꯣꯛꯅ ꯅꯤꯡꯊꯤꯖꯔꯦꯗꯣ ꯂꯥꯏꯒꯤ ꯃꯆꯥꯅ ꯍꯦꯜꯂꯣꯏꯕꯣ ꯑꯁꯤꯗꯤ ꯇꯥꯏꯕꯪ ꯃꯤꯑꯣꯏꯕꯕꯨ ꯃꯥꯟꯗ꯭ꯔꯦꯗ ꯂꯥꯏꯒꯤ ꯃꯆꯥ ꯍꯥꯏꯗꯣ ꯑꯣꯏꯒꯗꯧꯔꯤꯅꯦ ꯌꯦꯡꯉꯨꯗꯣ ꯁꯦꯠꯂꯤꯕ ꯆꯔꯩ ꯑꯁꯤꯒ ꯍꯥꯏꯔꯨꯔꯕꯗꯤ ꯏꯃꯥ ꯄꯥꯟꯊꯣꯏꯕꯤꯅꯤꯀꯣ ꯏꯁ ꯑꯣꯟꯊꯣꯛꯅ ꯅꯤꯡꯊꯤꯖꯈ꯭ꯔꯦꯗ ꯀꯜꯂꯛꯆꯈ꯭ꯔꯦꯗꯀꯣ ꯑꯩꯒꯤ ꯏꯆꯥ ꯅꯤꯉꯣꯜ ꯑꯣꯏꯔꯝꯂꯕꯗꯤ ꯈꯔꯥꯏ ꯊꯣꯡꯒꯥꯜ ꯂꯥꯜꯍꯜꯂꯣꯏꯗꯣ ꯏꯇꯥ ꯇꯝꯕ ꯀꯅꯥ ꯑꯃꯒꯤ ꯀꯂꯛ ꯃꯤꯠꯌꯦꯡꯅ ꯑꯋꯥ ꯍꯣꯏꯖꯣꯡ ꯂꯥꯡꯂꯅꯤꯗꯣ ꯑꯣ ꯄꯥꯝꯃꯨꯈ꯭ꯔꯦꯗ ꯃꯥꯏꯀꯩ ꯃꯥꯏꯀꯩ ꯈꯨꯗꯤꯡꯗ ꯀꯅꯥ ꯑꯃꯅ ꯑꯃ ꯍꯥꯏ ꯀꯅꯥ ꯑꯃꯅ ꯑꯃ ꯁꯣꯟ ꯆꯤꯕꯣꯟ ꯆꯤꯕꯣꯟ ꯈꯨꯃꯟ ꯆꯅꯨ ꯇꯔꯨꯕꯤ ꯃꯥꯕꯨ ꯀꯂꯛ ꯋꯥꯔꯤꯇꯅ ꯀꯪꯂꯥ ꯑꯗꯨ ꯄꯨꯝꯅꯤꯟ ꯍꯦꯛ ꯅꯤꯟꯈ꯭ꯔꯦ ꯃꯔꯛ ꯑꯁꯤꯗ ꯆꯥꯎꯔꯕ ꯃꯐꯝ ꯑꯗꯨꯒꯤ ꯀꯪꯂꯥ ꯐꯝꯕꯥꯜ ꯇꯣꯡ ꯅꯤꯡꯊꯦꯝ ꯄꯣꯛꯄꯅ ꯁꯅꯥ ꯇꯥꯡꯕꯜ ꯃꯌꯥꯏꯗ ꯐꯝ ꯌꯦꯠ ꯊꯪꯕ ꯑꯗꯣꯝꯗꯅ ꯃꯄꯥꯔꯤ ꯅꯤꯡꯊꯦꯝꯅ ꯉꯥꯟꯊꯣꯏ ꯑꯣꯏ ꯊꯪꯕ ꯑꯗꯣꯝꯗꯅ ꯅꯤꯡꯊꯦꯝ ꯄꯣꯛꯄꯒꯤ ꯂꯩꯃ ꯑꯣꯏꯔꯤꯕꯤ ꯁꯤꯖ ꯑꯅꯤ ꯑꯃꯗꯤ ꯃꯃꯣꯝ ꯇꯝꯐꯥ ꯁꯅꯥ ꯉꯥꯟꯊꯣꯏꯔꯤ ꯊꯧꯔꯝ ꯃꯄꯨꯡ ꯐꯥꯗꯨꯅ ꯏꯕꯨꯙꯧ ꯃꯥꯒꯤ ꯃꯁꯥꯏꯒꯣꯟꯗ ꯖꯒꯣꯏ ꯈꯨꯊꯦꯛ ꯇꯝꯂꯤꯕ ꯈꯨꯃꯟ ꯆꯅꯨ ꯑꯗꯨꯕꯨ ꯃꯀꯥ ꯂꯥꯝꯖ ꯌꯦꯡꯂꯤꯗꯣ ꯑꯗꯨꯕꯨꯅꯤ ꯃꯤꯌꯥꯝ ꯃꯔꯛ ꯑꯗꯨꯗ ꯃꯇꯤꯛ ꯃꯉꯥꯜ ꯂꯩꯅ ꯉꯥꯟꯊꯣꯏꯔꯤꯕ ꯃꯆꯥ ꯏꯕꯨꯡꯉꯣ ꯅꯤꯡꯊꯦꯝ ꯍꯥꯏꯕ ꯑꯗꯨꯒꯤ ꯁꯅꯥ ꯃꯤꯠꯌꯦꯡ ꯑꯗꯨ ꯍꯧꯈꯤꯕ ꯃꯤꯀꯨꯞ ꯈꯔꯗꯗꯤ ꯁꯪꯂꯦꯟ ꯃꯥꯡꯗ ꯖꯒꯣꯏ ꯈꯨꯊꯦꯛ ꯇꯝꯂꯤꯕ ꯈꯨꯃꯟ ꯆꯅꯨ ꯑꯗꯨꯒꯤ ꯁꯥꯊꯦꯛ ꯖꯒꯣꯏ ꯑꯗꯨ ꯈꯛꯇ ꯆꯨꯝꯅꯇ ꯌꯦꯡꯂꯝꯕꯅꯤꯗꯣ ꯃꯥꯏꯀꯩ ꯁꯂꯥꯏ ꯈꯪꯗ ꯍꯥꯏꯅꯔꯤꯕ ꯁꯣꯟꯅꯔꯤꯕꯁꯤꯡ ꯑꯗꯨ ꯅꯤꯡꯊꯦꯝ ꯁꯅꯥ ꯅꯥꯀꯣꯡ ꯌꯧꯔꯕꯗ ꯑꯃꯨꯛꯇꯪꯗꯤ ꯃꯤꯠꯐꯝ ꯍꯣꯡꯗ ꯁꯥꯊꯦꯛ ꯇꯝꯂꯤꯕꯤ ꯈꯨꯃꯟ ꯆꯅꯨ ꯑꯗꯨꯒꯤ ꯈꯣꯡꯗꯒꯤ ꯇꯣꯟ ꯐꯥꯎꯕ ꯇꯞꯅ ꯇꯞꯅ ꯌꯦꯡꯂꯛꯄ ꯑꯗꯨꯗꯗꯤ ꯐꯥꯈ꯭ꯔꯕꯣꯏꯗꯣ ꯅꯤꯡꯊꯦꯝ ꯃꯥꯒꯤ ꯃꯤꯁꯅꯥ ꯑꯗꯨ ꯈꯪꯍꯧꯗꯕ ꯃꯤꯀꯨꯞ ꯑꯗꯨꯗ ꯃꯁꯥ ꯈꯪꯖꯗ ꯅꯤꯡꯊꯦꯝ ꯌꯦꯠꯀꯤ ꯈꯨꯠ ꯑꯗꯨ ꯊꯥꯡꯒꯠ ꯍꯨꯜꯂꯛꯂꯤꯕ ꯑꯣꯏ ꯊꯪꯕ ꯊꯕꯥꯛ ꯑꯗꯨꯒꯤ ꯃꯤꯍꯨꯜꯗꯨ ꯐꯥꯖꯤꯟꯖ ꯅꯤꯡꯁꯥ ꯁꯣꯔ ꯇꯞꯅ ꯇꯞꯅ ꯍꯣꯟꯊ ꯃꯊꯟꯅꯇ ꯐꯥꯊꯖꯅꯕ ꯍꯣꯠꯅꯕꯗ
ꯑꯋꯥꯕ ꯑꯃꯗꯤ ꯑꯣꯏꯔꯕꯣꯏ꯫ ꯀꯪꯂꯥ ꯃꯥꯡꯗ ꯐꯝꯂꯤꯕꯗꯨ ꯉꯝꯂꯛꯇ꯭ꯔꯕꯗ ꯅꯤꯡꯊꯦꯝ ꯃꯤꯁꯅꯥ ꯑꯗꯨ ꯇꯞꯂꯞ ꯃꯤꯀꯨꯞ ꯈꯔ ꯎꯏꯁꯤꯟ ꯈꯥꯡꯖꯩꯗꯣ ꯏꯁ ꯀꯔꯤ ꯃꯇꯧ ꯀꯧꯕꯒꯦ? ꯅꯤꯡꯊꯦꯝ ꯊꯃꯣꯏ ꯂꯀꯥ ꯌꯧ ꯇꯤꯡꯈꯪ ꯆꯩꯅꯥ ꯐꯪꯍꯟꯈꯤꯕ ꯃꯍꯨ ꯆꯦꯟꯕꯤ ꯂꯩꯔꯥꯡ ꯅꯥꯆꯣꯝ ꯇꯈꯦꯜꯂꯩ ꯑꯗꯨꯒꯤ ꯃꯄꯨ ꯑꯗꯣ ꯅꯨꯖꯥꯅ ꯍꯛ ꯑꯣꯏꯔꯦꯀꯣ꯫ ꯈꯨꯃꯟ ꯁꯦꯂꯨꯡꯕ ꯇꯨꯡꯂꯣꯝꯗꯒꯤ ꯇꯞꯂꯞ ꯊꯧꯒꯜꯂꯣꯟꯒ ꯂꯣꯏꯅꯅ ꯃꯖꯥꯏꯕꯨꯡ ꯀꯔꯤ ꯇꯧꯕꯤꯔꯕꯒꯦ? ꯅꯤꯡꯊꯦꯝ ꯋꯥꯗꯤ ꯉꯥꯡꯗ ꯃꯀꯣꯛꯇꯃꯛ ꯍꯥꯏꯔꯛꯏ ꯀꯔꯤꯁꯨ ꯇꯧꯗꯦ ꯃꯇꯥꯒꯨꯝ꯫ ꯈꯨꯃꯟ ꯃꯈꯥ ꯇꯥꯔꯛꯇ ꯇꯨꯃꯤꯟ ꯂꯩꯈ꯭ꯔꯦ꯫ ꯑꯗꯨꯕꯨ ꯅꯤꯡꯊꯦꯝ ꯃꯍꯥꯛꯇꯤ ꯄꯥꯏꯃ ꯄꯨꯛꯅꯤꯡ ꯑꯗꯨ ꯂꯩꯇꯥꯕ ꯌꯥꯗ꯭ꯔꯕꯣꯏ꯫ ꯀꯔꯤꯒꯤꯅꯤꯗꯣ? ꯃꯥꯅꯤ ꯄꯥꯟꯊꯣꯏꯕꯤ ꯁꯥꯌꯣꯟꯂꯧ ꯖꯒꯣꯏ ꯁꯥꯊꯦꯛ ꯇꯝꯂꯤꯕꯤ ꯈꯨꯃꯟ ꯆꯅꯨ ꯑꯗꯨꯅ ꯅꯤꯡꯊꯦꯝ ꯃꯍꯥꯛꯀꯤ ꯃꯤꯠꯌꯦꯡ ꯐꯥꯈꯤꯕ ꯑꯗꯨ ꯑꯇꯩ ꯀꯔꯤꯅ ꯅꯠꯇꯦꯗꯣ꯫ ꯑꯗꯨꯛ ꯊꯋꯥꯏ ꯈꯣꯏꯖꯪꯅ ꯖꯒꯣꯏ ꯁꯥꯊꯦꯛ ꯇꯝꯂꯤꯕꯤ ꯆꯅꯨ ꯅꯤꯡꯉꯣꯜ ꯃꯥꯒꯤ ꯑꯣꯏꯒꯤ ꯅꯥꯞꯄꯗ ꯇꯥꯡꯖꯐꯝ ꯄꯤꯔꯤꯕ ꯇꯈꯦꯜꯂꯩ ꯅꯥꯆꯣꯝ ꯑꯗꯨꯅꯅꯤ꯫ ꯀꯣꯔꯧ ꯅꯨꯃꯤꯠ ꯀꯌꯥ ꯆꯪ ꯅꯤꯡꯊꯦꯝ ꯃꯥꯅ ꯊꯤꯈꯤꯕ ꯁꯅꯥꯈꯣꯡ ꯑꯗꯨꯗ ꯆꯩꯅꯥ ꯐꯪꯍꯜꯂꯝꯈꯤꯕ ꯃꯍꯨ ꯆꯦꯟꯕꯤ ꯂꯩꯔꯥꯡ ꯅꯥꯆꯣꯝ ꯇꯈꯦꯜꯂꯩ ꯑꯗꯨꯒꯤ ꯃꯄꯨ ꯑꯣꯏꯔꯝꯂꯕ ꯑꯗꯨꯒ ꯑꯗꯨꯛ ꯆꯪꯈꯣꯟꯅ ꯅꯤꯡꯊꯤꯖꯕꯤ ꯈꯨꯃꯟ ꯆꯅꯨ ꯑꯗꯨꯒꯤ ꯇꯔꯨ ꯇꯔꯨ ꯏꯪ ꯏꯪ ꯂꯥꯎꯅ ꯅꯤꯡꯊꯤꯖꯔꯕꯤ ꯃꯥꯏꯊꯣꯡ ꯑꯗꯨꯒꯅ ꯅꯤꯡꯊꯦꯝ ꯃꯍꯥꯛꯀꯤ ꯄꯥꯏꯃ ꯄꯨꯛꯅꯤꯡ ꯑꯗꯨ ꯃꯍꯨ ꯆꯦꯟꯕꯤ ꯂꯩꯔꯥꯡ ꯃꯥꯅ ꯄꯤꯈꯤꯕ ꯆꯩꯅꯥ ꯑꯗꯨꯃꯗꯤ ꯀꯥꯎꯖꯟ ꯊꯤꯅ ꯀꯥꯎꯈ꯭ꯔꯕꯣꯏ꯫ ꯄꯨꯛꯅꯤꯡ ꯑꯗꯨ ꯆꯔꯥꯡꯅ ꯃꯤꯀꯨꯞ ꯑꯗꯨꯗ ꯐꯥꯎꯔꯛꯂꯤꯕ ꯏꯍꯨꯜ ꯑꯗꯨꯒꯤ ꯋꯥꯔꯣꯜ ꯑꯣꯏ ꯂꯨꯅ ꯇꯨꯃꯤꯟ ꯀꯅꯥ ꯈꯪꯗ ꯊꯃꯣꯏ ꯌꯧꯅ ꯍꯥꯏꯈ꯭ꯔꯕꯣꯏꯗꯣ꯫ ꯀꯦꯒꯤ ꯀꯅꯥꯒꯤ ꯅꯨꯖꯥꯟ ꯄꯟꯊꯧ ꯀꯅꯥꯒꯤ ꯃꯃꯣꯝꯅꯣ ꯀꯔꯝꯕ ꯂꯩꯀꯣꯜꯒꯤ ꯂꯩꯔꯥꯡ? ꯃꯥꯏꯊꯣꯡ ꯊꯥꯖꯕ ꯉꯝꯖꯕꯤ ꯉꯥꯔꯣꯏ ꯁꯕꯥꯟ ꯇꯥꯕꯤꯌꯨ ꯁꯝꯂꯥꯡ ꯅꯤꯡꯗꯨ ꯌꯩꯔꯤꯕꯤ ꯁꯩꯊꯥꯖꯒꯦ ꯄꯥꯏꯃ ꯑꯩꯒꯤ ꯄꯨꯛꯅꯤꯡ ꯄꯥꯈꯪ ꯊꯃꯣꯏ ꯍꯨꯔꯤꯕꯤ ꯅꯨꯖꯥ ꯅꯪꯕꯨ ꯀꯅꯥꯅꯣ? ꯀꯣꯂꯣꯏ ꯃꯤꯡꯂꯦꯟ ꯇꯥꯛꯄꯤꯔꯣ ꯑꯩꯒꯤ ꯊꯃꯣꯏ ꯂꯩꯀꯣꯜꯗ ꯁꯤꯖ ꯑꯣꯏꯅ ꯁꯥꯠꯂ ꯍꯣꯌꯥꯕꯤꯔꯣ ꯅꯨꯖꯥꯑꯣ ꯁꯅꯥ ꯀꯣꯅꯨꯡ ꯀꯥꯔꯛꯈꯣ ꯃꯥꯏꯀꯩ ꯍꯟꯅ ꯌꯦꯡꯂꯛꯈꯣ ꯎꯒꯅꯤ ꯁꯣꯏꯗꯅ ꯁꯤꯖ ꯃꯤꯡꯊꯣꯜ ꯄꯤꯔꯒꯦ ꯅꯪꯒꯤ ꯊꯃꯣꯏꯒꯤ ꯃꯄꯨ ꯅꯤꯡꯊꯦꯝ ꯍꯥꯏꯅ꯫